आकाशवाणी इम्फाल नोलिनी देवी ने पाउ पचरी Taramathuisuba Society for Promotion of Indian Classical Music and Culture amongst Youth International Convention da saruk yagataba Manipur ki team Rajapal Ajay Kumar Bhala na ngasi lamthakre. Convention asi tha asigi kunmanga da kunthamathoi phawada Nongchu Bengal ki IIT Kharagpur da pangthokani. Convention asida nahasing maruoina mahiroi Bharat ki classical music jagoi folk tradition khutcha haibagi thabak yoga meditation classic cinema amasung tongan balebak singi yauna Bharat ki heritage singi maramda hena khangna handuna yokhatnabagi pandamda pangthokpani Sahi asigi convention asida raija asidagi kaithel manpiam sumantri pukri Assam Rifles Public School sing Manipur University of Culture ki mahiroi punna tara nipana saruk yagadawri मुख्यमंत्री इमनाम खेमचाना हाइरी राज्य असिदा शांति अमदि तंगदु लेताबा फिंबा हंजिल हन्नबा सरकार असिना कन होनरी मियामना खोंजंग चंगसिनबा अमदि सरकार गी मथक्ता यानिंगतबा फुंगदोकपदा राज्य असिगी ओइबा चाकवा थौरांगी थबकता अपनबा पीगदबा खोंजंगसिंग चंगसिन बिदनबा अपील तौरी ngasi Manipur State Lifetime Achievement Award, Manipur State Award for Literature amasung Manipur State Young Writers Award for Literature lisingani kunmari manasing khusinabagi thauramda charuk yaratuna Mukhyamantri na hai miyamna khongjang changsinba matamda ganatantric oiba mawongda khongjang changsinbiu Raijagi oiba chakwa thaurang amadi miyamgi nomagi punsida akaiba apanba thoktanaba yariba makai honaminasi Sarkarna Santi Hanjil Haklangna Paikaliba Tabak Thoram Singda Miamna Sokat Pio. Imphal ki Palace Compounder Leba Manipur State Film Development Society ki Auditorium the Pangtokiba Manayantopagi Thoram Aduda Tourism Mandri K.S. Loken Chu Sarukyaki. Thoramasi Raijagi Language Planning Amasung Implementation Directorate na Sinbani. Indian Red Cross Society Kaksing District Branch ki Mari Suba Foundation Tega Mari Laina Nangasi Voluntary Blood Donation Camp Amajila Asigi District Hospital to Pangthokre. Camp Asi Indian Red Cross Society Kaksing District Branch District Health Society Kaksing Amjung Blood Center and Transfusion Unit District Hospital Thawbarna Punna Kushamna Tuna Sinbani. Camp Atuda Mui Kuntharumna Idan Toki. Mayai ka bachinjak sing amasung masina mahiroi sing da piba zaiteng haibasida yumpham oiba rally ama kwagatel regular English high school dak ngasi pangthokre rally du zonal education office wanggoina school asigi authority ga khujamna tuna pangthokpani rally du da school dugi mahiroi singna nisa sijina da balamdam ama oinchi haibina chingba play card ching paiki tungda school adugi auditorium da miyam da nisa sijina ba amasung masigi amang basingi matang da miyam puna khangmina bagi thauram amachu pangthokki Raja Siki Zilla Pumna Magda Lagliba Numitini Achida Akakarau Yauna Akanba Nong Churabayai Hari India Meteorological Department Imphal Center ki Pauna Hai Hari Bapiba Masi Lagliba Numit Mangani Achida Singi Zilla Sing Tamelong Amasung Senapatida Mayuk Narabayai Ukrul Kamjong Technopol Sandal Churachanpur Amasung Perjol Zilla Sing Daso Lagliba Numit Humni Achida Akakarau Yauna Nong Churabayai Haina Pau Asina Makatari Amiromda awang nupok Raja Singh Nagaland, Arunachal Pradesh, Assam, Meghalaya, Mizoram, Amsung, Tripura da lagliba numit nini asida akan banong churabayai hairi. Pradhan Mantri Narendra Modi na ngasi sarkar gi tungan-tungan pa mantralay amasung bibag singda nauna thabag sanggataba miyoy lising yang khimathoida makoy gi appointment letter sing khusinakre. Tarama Panchuba Rozgar Mela ki manung sanang asi Sri Modi na video conferencing ki kutangda appointment letter singadu khusina kibani. Rozgar Mela asil iba ki tungan-tungan pa mapam niputare ta pangthokhi. Nauna thabak khalaba miyoi sing asina Griha Mantralay, Railway, Hakchel amasung Yaipe Imphal, Higher Education yauna tungan-tungan pa Mantralay sing amasung bibag singda thabak tawkani. Leibag asida petrol amasung diesel gi mamal liter amada paisa marputara matoi hengkatle masi haukiba numit tara nirom asida ahumlak suba oina thaugi mamal hengkalakpani tha asigi tara mangada petrol amasung diesel gi mamal liter amada lupa ahum henggat khraba matungda tha asigi tara mapanda amu liter amada paisa marputara hengkalakibani Hauji Pawda Taugi Mamal Asi liter amada chaurakna lupa mangagi sangte hengkatle Pibam asi Iran da hujik leiba charang naba pibamgi Strait of Hormuz da thau puthok pusin tawbada apanba thokpadagi malim gi oina hujik oriba thau phungdabagi samasya asi mayuk nabani pauloi jare